ꯂꯦꯡꯁꯤꯟꯕꯤꯔꯧ ꯂꯦꯡꯁꯤꯟꯕꯤꯔꯧ ꯃꯣꯠꯀꯣꯟꯁ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯁ꯭ꯇꯣꯔ ꯁꯤꯡꯖꯃꯩ ꯑꯣꯀ꯭ꯔꯝ ꯂꯩꯀꯥꯏ ꯑꯗꯣꯝꯒꯤ ꯔꯤꯐ꯭ꯔꯤꯖꯔꯦꯇꯔ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯌꯨ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯁ꯭ꯃꯥꯔꯠ ꯇꯤꯚꯤ ꯏꯌꯥꯔ ꯀꯨꯂꯔ ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ ꯏꯌꯥꯔ ꯀꯟꯗꯤꯁꯅꯔ ꯋꯤꯊ ꯃꯣꯠꯀꯣꯟꯁ ꯏꯆꯝ ꯆꯝꯕ ꯁ꯭ꯇꯦꯞ 3 ꯈꯛꯇꯪꯅ ꯑꯗꯣꯝꯅ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥꯃꯔꯨꯝ ꯐꯪꯕꯤꯒꯅꯤ ꯅꯣ ꯀꯣꯁꯠ EMI ꯅꯣ ꯍꯥꯏꯗꯟ ꯆꯥꯔꯖꯦꯁ ꯖꯤꯔꯣ ꯗꯥꯎꯟ ꯄꯦꯃꯦꯟꯠ ꯅꯣ ꯄꯦꯄꯔ ꯋꯥꯔꯛ ꯃꯐꯝ ꯑꯁꯤꯗ ꯋꯦꯗꯤꯡ ꯃꯦꯔꯤꯖ ꯁꯦꯠ ꯂꯣꯏꯅꯅ ꯂꯣꯟ EMI ꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯨ ꯍꯥꯡꯗꯣꯛꯆꯔꯤ ꯂꯣꯟꯒꯤꯗꯃꯛ ꯆꯪꯒꯗꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗꯤ ꯄꯥꯟ ꯀꯥꯔꯗ ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯃꯗꯤ ꯄꯥꯁꯕꯨꯛ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯌꯨ 9863659359 ꯂꯣꯏꯅꯅ 9267917389 ꯑꯃꯗꯤ 7005620870 Please visit Motcons Electronics Store ꯁꯤꯡꯖꯃꯩ ꯑꯣꯀ꯭ꯔꯝ ꯂꯩꯀꯥꯏ ꯃꯐꯝ ꯑꯁꯤꯗ ꯏꯟꯁꯇꯣꯜꯃꯦꯟꯠꯇ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯥꯏꯇꯦꯝꯁꯤꯡ ꯂꯩꯕꯤꯕ ꯌꯥꯒꯅꯤ ꯑꯃꯨꯛꯇꯪ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯇꯥꯟꯅꯕꯤꯌꯨ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯃꯇꯝꯒ ꯆꯨꯅꯔꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯁꯤꯗ ꯊꯝꯖꯔꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯈꯨꯗꯤꯡꯃꯛꯇꯁꯨ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯥꯏꯇꯦꯝꯁꯤꯡ ꯂꯩꯕꯗ ꯑꯣꯐꯔ ꯄꯤꯖꯔꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯅꯠꯇ꯭ꯔꯕꯁꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯣꯐꯔ ꯀꯌꯥ ꯄꯤꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯧ ꯂꯦꯡꯁꯤꯟꯕꯤꯔꯧ ꯃꯣꯠꯀꯣꯟꯁ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯁ꯭ꯇꯣꯔ ꯁꯤꯡꯖꯃꯩ ꯑꯣꯀ꯭ꯔꯝ ꯂꯩꯀꯥꯏ